ngasi numida wairam phongkhiba tungan ba manipuri siphongsing amasung thokiba thogdo wathoksing dagi maruibi ipausing miyamda thamjari hanbada kanglai paki maira digi lokhusaraga social media platforms sing da tabada nungai roida bo wahi wata communal oina video photo thagaliba miyoising fagat pahoragani se minister manipura thokliba tha kun helab irang asina maram oiduna local body gi mikal pangthokna leiribasi irang nem tharaglabadi mikal pangthoknaba thorang tawragani social media platforms sing da tabada nungai roida bo wahi wata communal oiba video amadi photo thagaliba miyoising fagat pahoragani haina se minister nongthomam berena phongdokri wafam sing asi imphal gi babu parada leba se minister gi secretariat ta pangthokpa paumi sing unaba amada se minister na phongdokhibani se minister na makata na phongdokhibadi social media platforms sing da tabada nungai roida bo wahi wata sisinaduna pangthana thakatpa miyoising maru oina ps ki admin sing section view anti nationalism communalism oiba mongda social media da community amada thamoi sokadabu wafam sing hairiba miyoising fagat pahoragani masida sunatana fagalaba matungda ain goeba matik saba sairak pigani irang sigi marakta mla minister singi yumda sangduna mai thaba malsang hubigi thabak sathaba sing fagatuna fir panba kyarikri makoi sing adu lenga ki thabak torakpa matamda khudong saba phangloiki se minister na makata na hai hauzik tungan ba lup kharana mi pharaga mi dugi punsi mahanba sengdok sengjin tawbagi video photo social media ra thagalakpa sing section biwaiki nakala maromda paumi sing na hangbo wangi pakhum piraduna se minister na hai hauzik thoklibi irang sin maram oiraga adc municipality panchayat ki apunma local body gi mikal tawduna lakmani irang asi nem tharakma matamda local body gi mikal pangthokna basu honaragani loinana february 13 tagi delhi to imphal tamna paigada indigo flight ani hengalakpa yana lairi masida sunatana heli service ani amasu athubada mathau tahonanabagi pla lairi loinana kangpokpi amadi cycle gi mafam singda pakthaknana popi thariba singsu kangpokpi gi SP yaun security force na mafam khrada popi yanthat pa hore makhatana popi yanthat pegi thabak sathana basu horaga nakhi amaromdana kaksing da seliva light vehicle sing na pu thang mangam da sel gi demand torakpadegi gari sen ma leptuna khongjang sangsingkhrai iramda manipur sigi tampak ki lamda anisuba town ni haina riba madi manipur gi kha makai lamdam gi oina khwai digi sound lalon itik topam oiriba kaksing kaithil hingnabagi lanpham oijariba kaksing da selakliba tungan ba route singi light vehicle issuation amadi apun be apex podium oiriba kha makai light vehicle issuation haujuk thoklibi rang siga mari leinana pubu thang mangam loidaba selgi tengbang piu hairakpadegi praja miyam gi seba makhalama oiriba light vehicle singi sintha lepaga loinana wokat mi pham duna khongjang sangsangkhre sintha leptuna wokat khongjang sangsangki baduga mari lainana kha maikai light vehicle association gi president gi thau puriba en lokoina phongdokibada haujuk thoklibi irang siga mari lainana tuan baluk kyana mateng pangbiu hairakpa madi hairakliba sanpham singa sintha pangjaribi apex body singna pangba ngamdabaga san naraktabana maram oiraga ngasidagi sintha leptuna wokat mi phamgi khongjang sangsingni makhatana kari karamba khongtang lakhotkadagi haibadu sungasigi mi phamasi loiraga kupna khanaraga miyamda lakthok saganaki haujuk passenger service tawribi isil inaw singasi aduki matik wai covid license ki matung amadi lan gi sethinga sina maram oiraga hanagumna passenger tholakpa sunati asigumba awaba kya si ubiduna makhatana kanagumba lup amatana natragana khunngakpi bi isil inaw singna matam kharadi apex body da sel gi tengbang haibi ganu haina saphongdokhi amaromdana amuko gi foundation day ga mari rainana free eye camp pangthokuna miyoi sani hena layengba ga loinana lemna anogen thokre All Manipur United Clubs Organization Amukogi Kuntragani to Shuba Foundation Day Gamadi Rangana Nasi Bisnupur District United Clubs Organization of Bisnupur District Amadi Hautak Social Development Club Hautak na organized Tauduna Yaima Eye Hospital Kagem Pali Pankha Hudrom Laikai Samnaraga Lem Namit Layang Wamadi Anogen Topugi Toram Pangtokre Thoramas Ayupung Mapanga Makai Taba Matamdagi Pangtoki Boki Kemasida Maru Oina Yaima Eye Hospital GL Rishkanta Camp Coordinator M. Priya Zakia Optometry amadi Rosni na lusingba makoigi staff singna saruk yaduna lemna mit layengba amadi anogen thokpagi thoramasi pangtokhi Hautak Social Development Club ki advisor M. Sunil T. Inauksa Secretary M. Rajkumar President T. Bishorjit Hais Nanauksa
ए सनाहनबी अंगलवादी वर्कर न लमदमसिगी मियामबु निंगथीना ngaksenदुना केम असिबु मापुंग फाना सथनाबु होनाबदा थाउदांग लौखि थाउरामसिदा अमुकोगी वाइस प्रेसिडेंट डॉक्टर नरेंद्र थोक्सम सेक्रेटरी ऑर्गेनाइजेशन लेस्नम कृष्ण चंद्र कुमार यूसी OBID की प्रेसिडेंट W शांता UC OBID की फाइनेंस सेक्रेटरी TS गोपेन सरुयाखि ngasi mit layengbi kem asida nupa nupi angang puna miyoi sani ticket kaktuna lengki leng asida mathau taba anok singa madi hidak singen thoki sathariba free eye kem asina lamdam asigi miyam da sawraba matenga ma oiragani anakpa hospital satuna mit yeng thokpagi tanja phangdraba kya gi mateng oibadana tana sana ba anok su lemna phangali operation की मथौ तारब सिंगसु सेल इटिंग टिंगदना खुदक तो ऑपरेशन तौबी खुदोंग साबा फंगली असिगुम थौरम असि लाक्लिबा फेब्रुवारी की तांग तारागनि थुइ अमुकोगी कुंथ्रागनि थुइ सुबा फाउंडेशन डे नुमि थोकले थौरम असिग मरि लैनना केम असि पांथोक सबनी हाइन अमुकोगी पब्लिसिटी सेक्रेटरी फॉरेन हाइसनाम हाइदि सेल असि हाइ नुमि रसिन लाकपदा लमदम असिदा इरमदम मणिपुर सिगी मियाम पुन हिंगमिनाबा पुन टेंगबांग मिनाबा पुन सखत मिनाबा हाइबा पनमसिदा असेत फिरेप थमदुना थवाई पोमिनरसी अपुन मणिपुर की सक्तम अमदि लमगी ngамखैबु मैकै होंग होंगदुना असौब सफु अमना यैदुना थुगाइना बहोनरी हाइबसी लमदम असिदा खुंदा मिनरिबा कंगलुप फुरुप सिंगी मियामना खंगमिनगदबने लोइना मसिगी मयोक्ता अपुन वेगी आसेत फिरेप लौमिनदुना थेंगनमिनगदबने मसिना त्रबदि अखोइ पुना मुटमिनखिगनि मरम अदुना येलो फुरुप कंगलुप अखोइ पुनम आसेत फिरेप लौमिनदुना इरैबा कनमिनरसी हैनसु पौजलकली अतोपा पावमना युंगांग पुदुनु लाकपा ट्रक अमा एक्सीडेंट होख्रे ngarang numidang pung nipan makhairum taba matamna nambol police station ki manung sanba kamong awang lekai da tata truck registration number AS01E C0391 asi accident hoki adubu thaudu odura miyoy mata aso open yawki palaiti hari adumaina ma tata truck aduda masing yamlaba Indian made foreign liquor yunga kay yorambadi apun mamaira paibi kamong gi masing na yungang sing adu kamong awang lekai da miyam mamang thugaiduna mangan khreari amaramdana वाबगाइड ऑपरेशन सथबदा खुलाई क्या फगली सिक्योरिटी फोर्स की कांगबुना मणिपुर की सिंगमसम तम अनिमक्ता ऑपरेशन सथदुना खुलाई क्या फगलक लेप्थ्री खोंजंग असिगी सरुक अमोयना ngasi ayuk pung 6 tagi 9 makai phawbar Kakching district ki police commando Kakching police ki samga kunga 3 suba BSF ki apunba kangbuna wabagai Buffalo farm ki akoiba mafam singda satakiba operation da lochinduna thamlamba khulai kya fokat pangam haidi phagalaba khulai singa dudi air gun rifle ama detonator yaudaba high e grenade ani 51 mm gi live round ani 7.62 mm live round ammunition mari AK rifle ki empty case taraga manga extension normal mari BP plate ani baby base ama fokat pangam haidi phagalaba khulai singa du Kakching district police na kushina kri haiden su paus ta makhatari amaromdana nor AOC da drug sizinaba miyoi taraga manga fakale waron drug ki khongjang gi saruka moina Manipur police na sangsilakpa khongjang gi saruka moina Imphal West district police ki kangbuna nor AOC yauna Imphal manung sataki ba drive ta mayai ka drug yon bani haiba haina singnaba nupi nipan nupa teret yauna miyoi taraga manga fakale haidi Phagalaba miyoi sing adudagi mayai kaaba nisha singi polam amata phangmangam khide adubo phagalaba miyoi sing adu verification sa tharaba matung mayai kaaba nisha sejunai haiba khangmadagi tuan rehabilitation center singda treatment sa thanaba thamkhre hari nakalamoromda numit kharani ki mamangna not EOC da ahal oirabi hanubi amana Phongna mayai kaaba nisha yonkhibagi video footage amasu viral oikrabani amaromdana lambi thingbagi khongjang sangsinkhre वांखै केंद्र की मनुंगसना न्यू सेकोन दगी पोरमपाट DC ऑफिस ताब लंबी असि सेंबी दबदगी लंबी थिंबगी खोंजंग संसिंख्रे हरि खोंजंग असिंग असि न्यू सेकोन यूथ क्लब अमदी वांखै खुनोगी मियाम हौरक्तुना अदुकी मतिक फत्रब लंबी परिंग असि सेंबी दी हाइदुना लंबी थिंबगी खोंजंग संसिंखिबन हरि खोंजंग अदुगी सरुक अम ओइना मियामना लंबी द उवा फाइजिनबगा लोइना लंबी मयाइद फमजिनदुना खोंजंग संसिंखि खोंजंग अदुगा मरी लेना न्यू सेकोन यूथ क्लब की BP TS DJ na phungtok khibada ngasidagi sahi ani ki mamangdagi lambi paringasi semjinmina ba mari lena ba loisanga madi local MLA da kyarak haijakre dubo sembi raktabana maram oiraga hauzik lambi paringasi nongmada gari accident thokpagi sangasi hengalakle lambi paringasi da komjau kya leibana gari masa thauba miyoi kya khudong thiba thokle gari asauba thauba singsu gari ki saruk kya akaitu thokle maram aduna lengang na athuba matamgi manungda tung koina satnaba yaba mawongda lambi asi semjinbiu haikena su paus ta phungdorakli
Amaromdana, Barak Turel the Ngaka Siraga Tautarakli, Tamenglong district ki Tamai A. Siphauduna Sialiba Manipurgi Kwaidiki Sabo Turelama Oiriba Barak Turel Konungda, Masakangdaba Singna, who Oigani Highness Singnaba Posak Tadarakwadigi, Ngali Sinka Siraga Tokalakpa Manakpa the Levu Kunza Singna Tingnari Hari, Pausinai Barak Turelgi, Ipa Beles Amadi, Langpram Beles Aniki Marak the Ngaka Marum Siraga Tokalakpa Kunza Singna Tingnaki, Hilamasiga Mari Lenana, environment activists. Zayas Kamain Phongdorapigi Matung in the Housing Turel Sigi Sarukta, Namasa Asiba Kia Tautarak Pasida, Kunzasing Asiba Nasingadu, Kunduna, Sabiganomadi, Kanghalaga made the Yabiki Tabaksa Tabiganohain Apple Torakli, Amaram, India Republic de Numita Total Sadan Lautokle, Asu, Saliba Tasigi said Kunga Tarwasi India Republic de Numini, English Magasama Panga Yankagi Zanawari Kunga Tarwasi, Ninka Tamlava. Indiana Masana Siemzaba, Constitution Satnaba Horagan Himasum, Nauna Siem di Baleva si Ningtaugi Lengak Natava, Miamgi Lengak, Havadi, Republic Oiragani Hina Lautok Numini, Namidasi India Masasingi the Yamna Saptoksaba, Sahili Singamahena, Mika, Taraglaba Matung Malem Gileva Atega Mimana Bahorapigi Ahan Kongtang Tenakiva, Asobunumini, Manipur Masai Kogidi Ishana Siemzaba, Democracy Webalengak, Ama Oirambadagi, Mitoki Lenga Makara Sang Kibamadi, Loilam Masa, Minayo Kibanumini Haina, Aina Tinkrapa Manipur Gilahol Ama Oiriba, Alliance for Socialist Unity Kanglipak, Asuki, Convener, Publicity Committee no Kuyak P. Duna Press Tadorapa Sirol Aman Haidi, Solasinahai, August Taragamari English Magasama Pangani Fuga Tareta Manipur British na Tadoklam Naduna, Ninka Tama Manipuram Oikibadugi Mamang Zulai Ama English Magasama Pangani Fuga Tareta Gihauna, Manipur di Miyamna Ngaksava, Lenga, technically Republic Haba Yadrabasu, Democratic Oibalenga Ama Oikrabani, Numirasi Manipur Gining Todi, Lenga Tobugi Pangal Miyamda, Sinatokrabani, Isam Zamba, Constitutional Head Ama Oikrabani. Sahi Shuraba, Mipung Kudimangna, Botha Daraga, English Samapangani Fugani Pana Mikal Tauduna Siam Laba Manipur Assembly, Parliament ki Ahan Mipam October Taragani Pan, English Samapanga, Nifugani Pana Punki, Mipamado Haudokoda, Manipur Gining Tau, Maras, Buddha Sandra Napiva Magi Warolda, Makagi Asuna Panki. I had transferred my power and responsibilities other than those of a constitutional rule of the State Council since 1st July. 1947, before the lapses of the British paramountcy, and since then I have already remained as a constitutional ruler. Masigi one took the Aikoi Miam Nangak Sabalangak responsible Ama Oikre Havani. Tasing Madi Aikoi Manipur Gidi, Zulai Ama English Namag Samapangani Fugatarasi, Asingba Republic Deni, Natragana, Manipur Assembly Ahanba Mipam Pamba Numit October Taraganipan English Namag Samapangani Fuganipanasi, Asumba Republic De Oigani. Mathang Makasa Tarakoina, Pausal Pausi Digi Topa Paukrana, Contempt case filed to create, Committee Sim Never Concrete, Manipur Yamatunga of a lifeline, Ani National Highway number 2 Impal Dimapur Masum National Highway number 37 Impal Ziribam Lambi the life saving drugs Yauna Miyam Nungtigi Sana Tanariba Masum, Tangai for the Polam Sing Putok Pusintauri Bugari Singda, Makalamatagi Loni Yadaba Masum, Constitution Ayaba P. the Bagari Sing the Lut Patavana Sing with Habak Sing Tawan Bigano, Haidana, High Court of Manipur English Sing and Kungo the Tarakiba, PIL Amagi Matungina, PIL Sigi respondent Oiriba Manipur Masum, Central Langakta, Hairiba Highway and Yashida, Palm the Taudo Sing Toktanaba, Lokat Piaba Tabak Lokat Luhaina, Direction P. Krabamatung, respondents in the Tabak Wena, Lokalakta Badagi, PIL Sigi, petitioner Oiriba, Hangang PS Kimanung Sanaliba, Waimangi say Humfugani Pana, Isteramasum Central Langaki Matakta, Contempt case a seat known of Fal Torokivani. Petitioner Gi, petition the Haribo Highway and Yasida Satok Centauri Vatangai for the Polam Puri Bagarishinda among Ata to one Bagaloina. Indefinite blockade na sing Makalamati apan mapi na nabatabag Lokanava, Kangan Kivani. Manipur Amadi Union Lenga Gyauna Army, Assam Rifles, PRO officials in Gimakeda, court ki direction. Matung ina lokat pam toko tabak sing lokalakta badagi contempt case file to kraba matung petitioner sina ningthokaba numita Chief Justice D Krishna Kumar amadi Justice A Guneshwar gi bench na case asigi hearing sa thabara court asigi English ngani ka kungu humdoi gi May 19 na pikiba direction sing thabak to onthokna bigidama respondent sing da mathau tawa
instruction launaba additional advocate general direction pikibaga loinana tuan agency sing amadi district magistrate sing yaw joint committee ama semduna highway sing asida gari sing satagsin tawbada matik chaba security pibaga loinana ayat apan thuandana ba pauktak supiki makhatana contempt petition asigi makhata ba hearing mathang thagi taragani pan amuk satharagani hari amaromdana chief secretary na khangalakli state asigi loktak part manung amasum akoibada mangjongna ayaba laudana program amasum activity kya paikhalakli basing lepnaba chief secretary prasan kumar singana khangalakli chief secretary na thokiba siol amagi matungina department agency cooperative society amasum NGO kharana loktak development authority digi suksoi soidana laugadaba ayaba yaudana loktak part amasum asigi sagonaba wetland sing the thabak thoram sing pekat pathingare asiguma thawong sing asi action local loidabigi maram laiti maram aduna thabak thoram sing pekhatringai mangjuna LDA dig ayaba yauraga clearance logadabani hairiansu pawsta mukhatana phungdorakli loisilak poina to papawn sintha leptuna khongjang sangsingkhre tampak ke ni supa taune haina riba mari manipur kha maikai gi khwaidi ki sound lalon itik topam oiriba kaksing kaithel hingnabgi saidan pham oijariba kaksing de selakliba tuan route singi light vehicle issuation amari apun apex body am oiriba kha maikai light vehicle issuation hauji thokli pirang siga mari laina pubu tham ngam loidaba sel gi tengbang pi oirakpadigi miyam gi seba makalam oiriba light vehicle singi sintha lepagaroina wakat mi pham dana khongjang sangsingkhre kanagumulup amatana natragana khulngak libi isli naw singna matam khradi apex body amadi association singda sel gi tengbang haibidana ba apul tawri tentang na sumna mayam da thamjaramge aduga hauzik oinadi mayam paw sisu matang sai lusinjaragi amasum mayam puna anauba update ngamina sena channel sigi makedi gisu myangi mafam makata na thamjari makata ba anauba update mayam puna ngamina si